Hello maya makoy Champanagar khunjasingna akhoi sangbiba lakpai mahaibiyansingda ko mayam pijanaba haina sinba kainonebako adum mayamna donation tawba khara de mina mating pangma ama aduna akhoi mahaibiyansing akhoi sangba lakpa ayuk nungdang nungding khaidana lakpa kangbusingi akhoi nga khara thongjareko mayam se nutigi thonga pijarini po alak mising adong sigi nga oina thongbado nga se kitang likthokharebako haina mini hena jamsanganiko imaibian mayamna akhoi mafamda khara zone area oibanina khara cheksandaba yadena akhoi punba henbaduna hadi nga se khara likpadagi akhoina ngasigi banju oibanina nga se lainingai ma jaga su lehaudraba ado leidrabanina akhoi nga se khajek tawna mayam chaminadabadi yadabanina ko aduna akhoi mayam machet hadi tangkai tawraga akhoi mayam punna chaminaribako ngasi mayam ano mayam si ichiga tawraga aiga akhoi ichi amaga tawraga thongminare ado si mafamse chilleko mayam si manungda chakhum manungda khara bija mangon da khara pija tawraga adagi sumaina kapuna magda khara mi ani hum tawraga adagi pija hadi akhoi chamaga kunthra mi se pija thokki loire mayam akhoina hadi sumaina idea tawdabako akhoi imaibianse akhoi yam lakani habase khangudaba akhoina kunthra nifu jangkhaigi hisabda thongubanina adu mayam hujiki pija pithakpada yadabani alak pasingdo ngamnaba pija thokkhre ado akhoina ngamnaba ishorna chanbiduna kaise adum pijabase adum mi ayambadugo akhoi ngamnaba adum pijarebako ado mayam kayani siga makhada akhoi mayam sangnaribako hadi community hall disu mayam sanginebako ado mayam ai video se namjabado fatana namgadaba namjarake mayam akhoi habigadra khandanako mayam ado ai mi mayamna laaga akhoi help tawbise uraga nuwaitaba namjarapani mayam